Mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Nauna hangzare Z Hyundai Authorized Servicing Center company na ayaba piraba training chapcha pass tawaba matam sigi matik charaba khutsu khulai gi mating same sariba Z Hyundai Authorized Servicing Center aikoi khudong chaba singdi pan boot AC charger tire inflator wheel balancer wheel aligner spare parts pickup and drop amuktang nangsin biru aikoi gi address ti khabam lamkhai near IGAR South Mantri Pukri adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga livergi mapangan chontharak patarabashu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi nadringai da saksal hobana hena fai break metungda mukana taram noksari Handak lakadoriba assembly mikhalda mirep oigadoriba Dr. Nimaijan Luwangi Andro Kendrada mikhalgi campaign ngasi Andro Kendrada hodokre Affluent Committee Andro Assembly Constituency amasung BJP Andro Mandal anina sindura pangthokba thoram aduda President Muhammad Fakhruddin amasung KH Subol ate councillor sing susarya ki sotaduna leriba Andro Kendragi yengduna Dr. Nimaijan Luwangbu thaganaba warep lobani ibung amagi politics oiba Congress ki Maning mamang onaba thawong kayana hojiti India da Congress marai jaithare phungdonaki Dr. Nimaijan Luwangna Andro Kendra asi mahaki pofam oikhibana amuktang di miyam gi thabak tawge haina matam kuina dagi mangjarapa mangni India na ning tamba phanglaba matungda Congress na chahi humfu hena lenga lakpada senja thumja hengatli masina maram oiraga hana CM oiramba kaya kaisum sangda leinaba yaukre Manipur dasu Congress na chahi taramari lenga lakpagi mahi oina makhoi makhongsu kaisum sangda thangjinba haure haike Congress ne pairip se Manipur Mizoram Arunachal Pradesh Assam se Meghalaya ka Manipur kumba Meghalaya kumba Mizoram gasbu Uwachauba mahubagi mara achaubro masaro sibo barota mara kokhraba mara dibya ke khajitang are takkadaba Assam ki vote kaudure apni tarika khokre Assam da pairoi aga Tamil Nadu da vote kauduri Congress ki pairoi Pondicherry kauduri Congress ki pairoi Kerala kauduri Congress ki pairoi adaji West Bengal Kolkata kauduri Congress ki pairoi Miyam gi mipamadu pangthok tringai gi mangoinana yaripo ya memda road show amasu pangthoki Film Forum Manipur gi ex officio ipu frambagi matangda NRFM ga karigumba hiram amatada mari leinade loinana mari leina ribadu puthokna bohona gani haina singdorak pagidamak Film Forum na thagatpa phungdorali Forum gi chairman L Surjakanta gi cherol amana Manipuri film na lawriba thawdamu sakhangbi baga loinana film bo awang ba thakta thambi bagi damakta su ikai khumna bo uli film forum na matam gi thengnariba awa ba thodok singi khanna nainaba natraga wafong singba thamkiba warol pumnamak atamnana akaknaba loop ama khakta da haikibanati karigumba forum gi wahai wata da asobe yaukrabasu warobiganu Hauzik oiriba Manipuri film gi thengnariba watok sing asi sangtainaba ama puraktuna warashin laknaba honabada marilenaba pumnamangna thamoi sengna hona binaba puning jingsili Contemporary socio-political movements in Northeast India Haibalari ama Manipur University gi Vice Chancellor Professor H.N. Kisarmana ngasi chunga makhada laiba Lameol Art Center da phongdokre thoramadu da Manipur Government ke consultant Dr. R.K. Nimai Manipur University gi School of Social Sciences ki Dean Professor N. Lokendro amadi Audiovisual Research Center MU gi Hanagi Head Professor Arambam Lokendra Susar Yake Lairik asi University Taramanga gi November 13 gi kumapan fauba movements in recent past and present Northeast India with special
reference to Manipur haiba hiramda pangthokiba international seminar amada puthokiba paper sing adu Manipur University gi Professor MC Arun amadi Center for Manipur Studies gi Assistant Professor Ahaibam Koirengna khomjilaga edit tawdana puthokpani thoromaduda Manipur University gi Political Science gi Professor S Mangina lairik adugi maramda wa ngangki. Directorate of Environment ki makada Women and Children Association Khurai Nandabam lekai na sinduna nomogi oiba National Environment Awareness Campaign ama lekai eduda pangthokre thoromaduda association gi secretary L Ranabalana resource person oina honglaliba akoibagi fibam gi matangda wanga ki campaign adugi saruk ama oina mioi kayana u jara singsu thaki. Health, Environment and Livelihood for Poor Khurai na susinduna nomogi oiba Environment Awareness Program ama Khurai ningthobungda pangthokre Directorate of Environment ki makada pangthopa awareness aduda nupanupi kaya na ujara kaya thaki. Cultural Forum Manipurna Dr. Yumnam Nandini na iba ipaktugi torban duna mingthonba sareng lairik asigi nainabagi thorom ama ngasi Manipur Press Club ta pangthokre thormaduda Sahitya Academy New Delhi gi Manipuri Language Advisory Board ki convener Professor Huirem Bihari, Manipur University of Culture ki Vice Chancellor Professor Nauram Khagendra, Registrar Longjam Joy Chandra Susaruk Yaki. Bisnupur PAC Division asinduna tha asi taratarutagi kunithoi fawba Bisnupur District ta pangtholiba National Rural Drinking Water and Sanitation Awareness Week ki saruk ama oina Laliba tang kunithoi gi ayuk pung tarada district asigi mairoi singi oiba painting competition ama kiyamba sanglen da pangthokani hairi. Hairangoi thongdagi ahaibam Johnny chahi kungamathoi rom suraba nupa ama mamang thagi kumapan gi ayuk pung mapan ga minute kontra rom chapa matamda yumdagi thokibadagi mapam khangdana mangkre mioi asi fit manga inchi mapan wangi masapai mamai sangi kuchu ngawi mahana thokiba matamda higok machugi jacket ama litke Kanagumana mahapu thengna birabadi apokpi ahaibam Sakuntala natraga manak napa police station da pau pibiu hairi. Ngasigi sanabagi pau boyai ning thousandagi phongbigani. Thagatsari ngasigi sanabagi pauda polo Eastern Sporting Club Wangkai amadi Khurai Polo Club Kuntaruk Suba Governors Cup Invitation Polo Tournament ki ani suba semi final da thengnaragani Manipur gi nat ki masana ama oiriba sagol kangjei Manipur dagi mangkhidana ba amadi masana asi hena sagol hanabagi pandamda Manipur Horse Riding and Polo Association na sinduna Imphal gi mapal kangjei bungda Polo team taranithoi na saruk yaduna tha asigi tang taranithoi digi chathariba Kuntaruk Suba Governors Cup Invitation Polo Tournament ki ngasi sanakiba ahum suba quarter final match da Eastern Sporting Club Nomaibungna Manipur Police Sports Club Team B bu Panjil Mari ahumda maithiba biduna semi final sankhibani Eastern Sporting Club Nomaibungi mai pakpagi Panjil Singadu TS Jacob na ani suba amadi Mari suba sakarda Panjil ani sankhi atopa Panjil ani aduna K Jogendra amadi Ais Muhindro na ahanba amadi ani suba sakarda chanduna match asi mai pakhibani Maithi horba Manipur Police Sports Club Team B gi Panjil ahumadu T Pradeep Kumar na ani suba amadi ahum suba sakarda Panjil ani sankhi atopa Panjil aduna T Ais Kaubuna ani suba sakarda sankhibani Tournament asigi mari suba quarter final match ki sanakibada Khurai Polo Club na Imphal Riding Club Lamphel bu Panjil Taret Marida maithibu biduna semi final sangkhre Khurai Polo Club ki mai pakpagi Panjil Singadu o Roger na ahanba ani suba amadi mari suba sakarda Panjil ahum sankhi P Ojit na ahanba amadi ahum suba sakarda Panjil ani TS Basanta na ahanba sakarda Panjil ama sankhi atopa Panjil aduna TS Roshan na mari suba sakarda sanduna match asi mai pakhi Mighty Khiba Imphal Riding Club Lampian gi Panjil Mari edu L Rohit na ahanba amadi ahum suba sakarda Panjil ani A Basanta na ani suba amadi mari suba sakarda Panjil ani sankhi Sathariba tournament asigi hayeng ahanba semi final match ta Manipur Police Sports Club Team A amadi X Polo Club Wangkai ga sanagani Volleyball
All Manipur Volleyball Association gi miyang makhada Young Men's Development Organization Hairangoi Thong na sinduna Hairangoi Thong Volleyball Ground team Nepal na group ani thong na khaidoktuna tha sigi tang tara mari digi chathariba mari suba El Raj Babu Sarama Memorial State 11 Cash Prize Volleyball Tournament ki ngasi sanakiba ahanba match ta Yumbu YMDO Team A Hairangoi Thong na BYC Churachandpur bu set ahum ama kumanga taranithoi kunithoi kunmanga kun amadi kumanga taramapalda maiti bapiki anisuba match ki sanakibada NYBA Nauremna YMDO Team B Hairangoi Thongbu set ahum ama kumanga kulumdoi kumanga kunmathoi taranipal kunmanga amadi kumanga taratreta maiti bapikre ahum suba match ki sanakibada IGO Oinamna UC Wangoibu set ahum sino kumanga taranipal kumanga kun amadi kunmanga kunda maitiba pikibani Cricket BCCI na Manipur gi cricket masana ta miyang changba haurukpaga loinana Manipur dagi international gi thakta masak naiba cricket sanaroi sing puthokna bagi pandamda Manipur Cricket Association sinduna tournament kaya pangthokuna lagli masigi saruk ama oina association asina sinduna luwang sangmom gi luwang popa cricket stadium da team tarana group ani thokna khairoktuna tha sigi tang mapal dagi sathariba ahum suba MCA plate cricket tournament ki ngasi sanakiba match ta TCMDC Thongjuna YWC Pachoibu run tareta maiti bapikre TCMDC Thongjuna tos ngamduna ahanba innings ki batting tobada over kunthra mangada wicket loina turaga run samaga yankai taruk lokhi masigi pakhumda anisuba innings ki batting tokiba YWC Pachoina over kunthra mariga ball mangada wicket loina turaga run samaga nifumapan khak loduna match asi maiti khibani ngasi sanakiba match asida TCMDC Thongjugi sanaroi Priyo Batana wicket ani amadi ball yankhaida run nipuni thoi loduna man of the match takre hayeng stadium asida Blue Hawk Khurai amadi PTRC Pasoi Part 4 ga sanagani Amaromda association asina sinduna Langthapal public ground da team tara humdoina group ani thongna khaidotuna tha sigi tang mapal degi chathariba ahum suba MCA plate cricket tournament ki ngasi sanakiba match ta KIYC Khetrigaungna YAC High School bu run ahumda maithiba pikre KIYC Khetrigaungna tos ngamduna ahanba innings ki batting tobada over kunthra mariga ball mangada wicket loina turaga run samaga yankai taruk lokhi masigi pakhumda anisuba innings ki batting tokiba YAC High School na over kuntha taruka ball marida wicket loina turaga run samaga yankai humdoi khak loduna match asi maiti khibani match asida KIYC Khetrigaw gi sanaroi Hamidna wicket mari amadi run yankai humdoi loduna man of the match takre hayeng ground asida Sangai Singjamai Thongam Lekai amadi PSC Khoyathonga sanagani Makataba sanabagi pauda PAYC Foizing na sinduna club asigi ground da chathariba anishuba tidim liki ngasi sanakiba anishuba semi final match ta yada kangsovi mapal na YOC waheng kuman bu panjal mari amada maithiba piduna final jangkre tha asigi kunda TFC uloga sanaragani Dublin Cricket Club Uripong na sinduna lamboy khonang khong da chathariba ahanba lekhidraba winning Shubham Ramananda Singha state level open tennis ball Cricket tournament ki ngasi sanakiba match da Darbinna MSFA bu wicket tareta thoikre man of the match na Anil Hizam na lokre hayeng school GASM amadi UFLC sanagani FC Zalena Marirak Shuba Kanglei Meet ki champion oikre District Sports Association Sada Hills ke miye makhada Thomas Ground Kampopida March manga dagi chatharakiba meet asigi ngasi sanakiba final da FC Zalena SC Soccer bu tie break ta maitiba piduna winner oikibani loishinbagi thoramda IFCD Minister Ngamthang Haukip MLA Yamthong Haukip ADC Sadahis ki Vice Chairman Thangja Kam Misau Susaruya ki winner oiraba timda lupa lakh ama lising yankai runners up taraba timda lupa lising umudra trophy ka konana PK FC Zalengi Nelson na best player amasung SK Soccer ge Thangtin Lena top scorer ta ki Dangkhup Reng na best goalkeeper gi mana lauke
Mangarak Shuba Inter District Kanglaipak Football Trophy da Imphal East District Football Association gi mahut sinanaba sanaroi taranipan gi ming lauthokre khangalaba sanaroi singna March taranipan gi ayupung 3 ta artificial turf ground da lautuna team manager da report tawranaba khangali United People Front Manipur na chahi khudingi leptana Run for Your Nation haiba team da yumpham oiraga pangthokpa chahi asigi tara suba mega marathon Manipur mathang thagi April 3 gi nomaijing numit ki ayupung 9 tabada pangtholakani Marathon asida men's open amadi women's open category ani thongna khaidokuna athoi ehan tanagani nupa amadi nupi gi ahanba position da lupa lising kuntra ani suba position da lupa lising kun amadi ahum suba position da lupa lising tara manga ga loinana certificate amadi memento pigani mari suba position da gi tara manga suba position da lupa lising ani pigani Lamsang lamjel asida sizinnagadaba nupa amadi nupi gi chase number ngasi kaisampata leba United People Front Manipur gi office da miam da lautoki bagaloina nupa gi chase number na angang ba machu oigani nupi gi na higo machu oigani lamjeloi singna office asidagi masa gi chase number sing logba yaragani haina chai asigi marathon race ki organizing committee ki secretary SS Ajit publicity secretary Naurem Dinesh amadi president S Ratan Kumar na phongdokre Hill District Sports Association Manipur na sindana ukrul da chathariba ahum suba Hill District Sports meet ki ngasi football masanagi sanakiba ahanba match da DSA Senapati na DSA Chandelbu goal ahum amadi ani suba match ki sanakiba da Sarai Hills na Tamenglongbu goal ani amada maitiba pikre Hauzik ngasi nongmugi oiba enga sai pau humigeni ICAR Nampel Partagi Phangba Pauda Ngasigi Khwaidagi Sakhiba degree Celsius 3.2 Khwaidagi Ingba degree Celsius 13.2 Nuksita yauba ising manit gisang ayukta saada 43 nuthilda saada 63 oigi Nasigi no takine Pangai gi Manipur Police Training College da trainer sina amuk director Sandu haituna irang hokre Ukhrul district ki Choro village da yungba border pillar number 6 banglamba gi thodok leire amadi Eastern Sporting Club Nongmaibung amadi Khurai Polo Club Kuntaruk Shuba Governors Cup Invitation Polo Tournament ki semi-final jangkre. ISTV ni pizaba pau mata sesinjari miang tabi bisungba mukana kurumjari.